ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯈꯛꯇ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯄꯪꯂꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯍꯦꯛ ꯈꯟꯗꯣꯔꯛꯄ ꯋꯥꯈꯜ, ꯃꯥꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯁꯤ ꯏꯑꯣꯟ ꯑꯣꯟꯅꯕ ꯑꯃꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯑꯁꯥꯎꯕꯁꯤꯁꯨ ꯃꯥꯕꯨ ꯄꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯝꯕꯨꯡ ꯅꯨꯄꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯅꯨꯄꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯁꯛꯁꯨ ꯐꯖꯩ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ 5ꯅꯤ꯫ ꯑꯗꯨꯁꯨ ꯅꯨꯄꯤ ꯉꯥꯛꯇ, ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ꯫ ꯑꯅꯤꯁꯨꯕꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯨꯒꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯀꯣꯟꯕ ꯑꯅꯤꯗꯨꯅ ꯂꯩꯁꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯦꯝꯕꯨꯡ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯋꯥ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯇꯥꯕ, ꯏꯟꯁꯨ ꯏꯟꯕ꯫ ꯑꯣꯟꯊꯣꯛꯄ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯇꯩ, ꯉꯁꯤꯗꯤ ꯆꯒꯦꯝ ꯄꯣꯝꯒꯦ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯇꯣꯝꯕꯤꯔꯩꯗꯒꯤ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ 2ꯗ ꯂꯩꯕꯤꯔꯨꯒꯦꯔꯥ?" ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯈꯨꯝꯃꯤ, "ꯅꯆꯦꯗ ꯍꯪꯉꯨ." "ꯑꯦ, ꯁꯤꯕꯨ ꯀꯩꯒꯤ ꯏꯆꯦꯗ ꯑꯃꯨꯛ ꯍꯪꯗꯣꯏꯅꯣ? ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯗꯧꯔꯕꯅꯤ, ꯐꯠ ꯑꯝꯇ ꯆꯠꯂꯒ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣꯕ." "ꯅꯆꯦꯗ ꯍꯪꯉꯣꯏꯃꯦ, ꯅꯆꯦꯅ ꯌꯥꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏꯕ, ꯉꯝꯃꯣꯏꯕ ꯑꯩ." ꯃꯇꯩꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯋꯥꯇꯥ ꯑꯁꯤꯗ, "ꯍꯦꯔꯥ ꯏꯇꯩ, ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ, ꯍꯩꯅꯗꯦ꯫ ꯆꯥꯅꯕ ꯂꯩꯕ ꯆꯠꯄꯅꯤ." "ꯑꯗꯨ ꯅꯆꯦꯗ ꯍꯪꯕ ꯀꯔꯤ ꯀꯥꯏꯒꯦ? ꯏꯇꯩꯒꯤꯁꯦ ꯏꯆꯦꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯔꯕ?" "ꯌꯥꯔꯣꯏꯗꯣꯏꯅꯤ." "ꯍꯦꯔꯥ ꯏꯇꯩ, ꯌꯥꯑꯣꯡ ꯏꯜꯂꯦ ꯃꯇꯤꯛ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯑꯇꯥꯛ ꯑꯐꯣꯡꯅꯔꯛꯀꯅꯨ꯫ ꯁꯤꯃ ꯂꯩꯕꯤꯔꯨꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯗꯣꯔꯤꯒꯦ? ꯅꯠꯇꯦ, ꯏꯇꯩꯕꯨ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯤꯒꯦ?" "ꯀꯤꯕꯩ ꯋꯥ ꯅꯠꯇꯦ, ꯑꯩꯅ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯗꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ." "ꯑꯁ ꯂꯣꯏꯔꯦꯍꯦ, ꯏꯇꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯑꯄꯪ ꯆꯨꯝꯆꯠ ꯍꯥꯏꯗꯨꯅꯤ, ꯌꯥꯝ ꯍꯩꯅꯗꯦ꯫ ꯅꯨꯄꯥꯅ ꯄꯪꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ." ꯃꯁꯤꯕꯨ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯇꯥꯔꯦ, ꯆꯪꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯅꯇꯩꯗ ꯍꯥꯏꯔꯤꯗꯣ? ꯅꯇꯩꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯀꯅꯥ ꯅꯉꯣꯟꯗ ꯍꯥꯏꯒꯦ? ꯍꯥ? ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ." ꯃꯁꯤꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯈꯨꯝꯃꯤ, "ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯒꯤ ꯇꯧꯕ, ꯑꯗꯨꯗ ꯏꯇꯩꯗ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ 2ꯗ ꯂꯩꯕꯤꯔꯨꯁꯨ ꯍꯥꯏꯅ ꯍꯥꯏꯕ, ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ?" "ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯇꯩꯗ ꯄꯥꯈꯣꯟ ꯁꯤꯔꯤꯗꯤ? ꯅꯈꯥꯏ ꯑꯉꯥꯡ ꯃꯥꯕꯣ? ꯀꯩꯅꯣ ꯏꯆꯦ, ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯗꯨꯛ ꯍꯥꯏꯕ ꯇꯥꯕꯅꯤ, ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯕꯁꯤ? ꯀꯥꯏꯅꯦ, ꯍꯌꯦꯡꯈꯩꯗꯤ ꯅꯇꯩꯗ ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯒꯅꯨ, ꯈꯪꯉꯕ?" "ꯑꯁ, ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯇꯧꯁꯤꯗꯤ ꯀꯩꯅꯣꯗ? ꯏꯇꯩ ꯑꯃ ꯁꯤꯗ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯍꯣ, ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯆꯠꯂꯣ, ꯅꯪꯉꯣꯟꯗ ꯂꯩꯔꯨꯆꯣ." "ꯂꯩꯔꯣꯏ, ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯕ? ꯊꯣꯡꯂꯣꯏ ꯑꯃꯇ꯫ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯊꯣꯡꯉꯣꯏꯕ." "ꯏꯆꯦ ꯊꯣꯡꯒꯦ, ꯅꯪ ꯂꯩꯔꯨꯆꯣ ꯆꯠꯂꯣ." "ꯌꯥꯔꯦ, ꯆꯥꯖꯅꯤꯡꯗ꯭ꯔꯦ." "ꯍꯩ, ꯋꯥ ꯃꯈꯥꯏ ꯌꯥꯝ ꯇꯥꯅꯨ, ꯆꯠꯂꯣ." "ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯁꯦ?" ꯑꯁꯨꯝꯅ ꯂꯥꯎꯕꯗꯒꯤ ꯊꯣꯏꯕꯤꯅ ꯁꯧꯔꯥꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯍꯥꯏ, "ꯃꯈꯣꯏꯅꯅꯦ, ꯃꯇꯩ ꯑꯁꯤꯗ ꯄꯥꯈꯣꯟ ꯁꯤꯅꯕꯗ ꯑꯗꯨꯝ ꯍꯣꯠꯅꯕ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯇꯩ ꯑꯁꯤꯅ ꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯑꯐꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯛ ꯈꯟꯗꯦꯕ꯫ ꯍꯥꯏꯔꯨꯔꯒ ꯃꯇꯩ ꯑꯁꯤꯗ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯏꯕ." ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ, "ꯅꯣꯏ ꯏꯃꯥꯁꯨ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯄꯪꯕꯅ ꯍꯥꯏꯗꯣꯏꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤꯅꯦ ꯈꯠꯅꯗꯣꯏꯅꯦ, ꯈꯪꯉꯕ?" "ꯍꯩ, ꯏꯃꯥꯒ ꯀꯃꯥꯏꯅ ꯈꯠꯅꯒꯦ ꯍꯥꯏꯅꯣ ꯅꯪ? ꯅꯥꯞ ꯆꯥꯗꯕ ꯊꯕꯛ." "ꯑꯣ, ꯁꯥꯎꯅꯤꯡꯉꯦ, ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯄꯪ ꯑꯄꯪ ꯁꯨꯝ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡ ꯇꯥꯕꯅꯤ ꯃꯁꯥꯗ." "ꯁꯥꯎꯔꯨꯅꯨ, ꯃꯗꯨꯗ ꯅꯪꯅ ꯁꯥꯎꯔꯨꯕ ꯍꯥꯏꯁꯦ ꯅꯪ ꯅꯁꯥꯁꯦ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯇꯥꯛꯆꯔꯕꯅꯤ, ꯈꯪꯉꯕ?" "ꯑꯁꯦꯡꯕꯩꯔꯅꯦ?" "ꯑꯩꯈꯣই ꯀꯅꯥꯝꯇꯒ ꯅꯪ ꯃꯥꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯅꯪ ꯇꯧꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯁꯤꯃ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯪꯒꯗꯕꯅꯤ ꯀꯣ?" "ꯍꯣꯏꯕ, ꯑꯗꯣ ꯅꯣꯏ ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯌꯥꯝꯅ ꯁꯤ꯫ ꯑꯩ ꯁꯤꯗꯒ ꯂꯩꯕ ꯇꯜꯂꯕ ꯖꯥꯠꯅꯤ." "ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ, ꯃꯥꯅ ꯍꯦꯛꯇ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯅꯪꯉꯣꯟꯗ? ꯀꯥꯟꯅꯗꯦꯁꯦ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯒꯦ, ꯉꯁꯤꯗꯤ ꯐꯖꯅ ꯆꯒꯦꯝ ꯄꯣꯝꯒꯦ, ꯅꯪꯕꯨ ꯍꯥꯎꯅ ꯄꯤꯖꯒꯦ." ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯇꯨꯅ ꯈꯨꯝꯃꯤ, "ꯌꯥꯝ ꯆꯥꯗꯣꯏꯅꯤꯀꯣ? ꯆꯥꯛ ꯌꯥꯝꯅ ꯍꯥꯞꯄꯨ, ꯑꯩꯗꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ." ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ
ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯌꯥ ꯀꯟꯅ ꯇꯧꯕ ꯑꯣꯏꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯇꯧꯏ ꯌꯥꯑꯣꯡ ꯏꯟꯕꯅꯤ ꯍꯥꯏꯕꯗ ꯍꯦꯛ ꯃꯇꯤꯛ ꯆꯞ ꯆꯥꯖꯩ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯅꯦꯝꯗꯨ ꯆꯪꯂꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣꯏ ꯆꯠꯂꯨ ꯊꯣꯡꯒ꯭ꯔꯥꯗꯣ ꯋꯥ ꯑꯃ ꯇꯦꯛꯍꯧꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯎꯁꯨ ꯋꯥ ꯑꯃ ꯄꯨꯈ꯭ꯔꯤ ꯅꯥꯀꯜꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯤꯜꯂꯨ ꯅꯅꯥꯎꯈꯩꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯌꯦ ꯏꯃꯥ ꯑꯩ ꯇꯜꯂꯤꯗ ꯃꯗꯨ ꯑꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯑꯩ ꯇꯜꯂꯦꯕ ꯀꯔꯤꯒꯤ ꯇꯟꯕꯅꯣ ꯊꯨꯠ ꯂꯥꯎꯕ ꯋꯥ ꯃꯆꯥ ꯑꯃ ꯁꯠꯇꯣꯛꯂꯒ ꯋꯥ ꯑꯃ ꯍꯥꯞꯆꯤꯟꯕꯕꯣ ꯀꯔꯤꯗ ꯇꯟꯅꯤꯡꯉꯥꯏ ꯂꯩꯒꯦ ꯉꯥꯡꯅꯩꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯇꯧꯊꯣꯔꯛꯄꯗꯅ ꯅꯨꯄꯥ ꯃꯥꯟꯖꯗ꯭ꯔꯤꯕ ꯆꯠꯂꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯅꯔꯤꯕꯅꯤ ꯁꯦꯝꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯄꯨꯈ꯭ꯔꯤꯗ ꯂꯣꯡꯅ ꯇꯥꯕ ꯁꯣꯏꯔꯣꯏ ꯑꯩ ꯇꯜꯂꯦꯕ ꯏꯃꯥꯗꯨꯝ ꯁꯦꯝꯃꯨꯁꯨ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯀꯔꯝꯍꯥꯏꯅ ꯁꯦꯝꯃꯨꯗꯣꯔꯤꯕꯅꯣ ꯑꯗꯨꯒꯨꯝꯕ ꯁꯦꯝꯕ ꯁꯥꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅ ꯇꯧꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯇꯜꯂꯦ ꯁꯤꯅꯕꯨ ꯃꯥꯡ ꯍꯦꯛꯇ ꯊꯥꯔꯛꯏ ꯆꯠꯂꯣ ꯑꯝꯇ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯊꯣꯡꯒ꯭ꯔꯥꯗ ꯏꯔꯨꯖꯔꯨꯗꯧꯔꯤꯕꯅꯤ ꯏꯃꯥꯅ ꯏꯔꯨꯖꯕ ꯀꯥꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯂꯣ ꯍꯥꯏꯕ ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯀꯩꯅꯣꯝ ꯇꯧꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯗ꯭ꯔꯤꯕꯗꯨ ꯁꯦꯝꯂꯨꯗꯦꯕ ꯅꯨꯄꯤꯗꯧꯅ ꯃꯆꯤꯜꯁꯦ ꯈꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯨꯏꯗꯧꯕ ꯅꯠꯇꯤꯌꯦ ꯐꯠ ꯁꯦꯝꯗꯣꯛꯎꯁꯨ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯏꯗꯤ ꯑꯩ ꯂꯩꯔꯦꯟ ꯇꯣꯝꯕꯤꯗ ꯍꯪꯉꯨꯒꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯑꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯪꯂꯨꯒꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯗꯣꯏꯁꯦ ꯏꯃꯥꯅ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯑꯦꯅ ꯁꯦꯝꯃꯨꯆꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣ ꯁꯦꯝꯃꯨꯔ ꯁꯦꯝꯃꯨꯅꯨꯔꯅ ꯍꯪꯗꯣꯏꯕ ꯍꯩ ꯑꯄꯪꯖꯥꯎ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯀꯣꯛ ꯑꯗꯨꯕꯨ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯥ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯅꯣ ꯃꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯃꯥꯟꯖꯗꯕ ꯑꯁ ꯑꯩ ꯄꯦꯜꯂꯦꯗ ꯍꯪꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯁꯦꯝꯃꯨꯁꯨ ꯆꯠꯂꯣ ꯑꯩꯗꯤ ꯃꯉꯣꯟꯗ ꯍꯪꯅꯤ ꯃꯉꯣꯟꯗ ꯍꯪꯗꯅ ꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯑꯩ ꯑꯄꯪꯖꯥꯎ ꯑꯩꯅꯦ ꯏ ꯍꯥꯏꯒꯠꯂꯤꯀꯣ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯕ ꯍꯥꯏꯕꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯗꯣꯏꯁꯦ ꯃꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯄꯣꯛꯂꯤꯕ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯆꯠꯂꯣ ꯁꯦꯝꯂꯨꯔ ꯆꯠꯂꯣꯏ ꯃꯤ ꯑꯗꯣ ꯍꯪꯈꯤꯒꯦ ꯍꯥꯏꯕ ꯏꯃꯥ ꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥ ꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯍꯜ ꯃꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯊꯤꯠꯂꯤ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯏꯃꯤ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯔꯨꯔꯒ ꯄꯨꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯊꯣꯡꯒ꯭ꯔꯥꯗꯨꯕ ꯁꯦꯝꯂꯨꯕꯗ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯗꯧꯔꯤꯒꯦ ꯋꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯗꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯗꯤ ꯅꯌꯥ ꯅꯨꯄꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯁꯦ ꯏꯄꯥꯝ ꯊꯟꯗꯨꯅ ꯂꯩꯔꯨꯁꯨ ꯍꯥꯏꯔꯣ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯇꯥꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯌꯦ ꯏꯄꯥꯝ ꯀꯥꯏꯅꯒ ꯍꯥꯏꯌꯦ ꯍꯩ ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯅꯪꯕꯨ ꯅꯨꯄꯤꯔ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯍꯩ ꯇꯪꯈꯥꯏꯁꯤꯐꯥꯎ ꯑꯄꯪ ꯈꯨꯟꯖꯥꯎ ꯅꯪꯃꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯑꯅꯤꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯑꯁ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯂꯤꯕꯅꯣ ꯃꯁꯤꯕꯨ ꯑꯁꯨꯛ ꯄꯪꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯑꯁꯤꯗ ꯊꯝꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯅ ꯂꯣꯏꯕꯅ ꯐꯩꯀꯣ ꯎꯆꯤꯅꯁꯨ ꯃꯈꯦꯜ ꯂꯥꯡꯉꯣꯏ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯪ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥ ꯌꯥꯜꯂꯨ ꯍꯥꯏ ꯍꯦꯛꯀꯨ ꯑꯣꯏꯅ ꯀꯣꯏꯃ ꯇꯧꯏ ꯂꯩꯔꯤꯕ ꯆꯥꯛꯁꯪꯗ ꯀꯨꯞꯂꯤꯕ ꯏꯁꯦ ꯃꯁꯤ ꯑꯃ ꯁꯤꯟꯗꯣꯛꯁꯤ ꯍꯥꯏꯕꯁꯨ ꯌꯨꯝꯊꯛ ꯀꯥꯕ ꯀꯤꯖꯩ ꯍꯥꯏꯗꯅ ꯁꯤꯡꯒꯠ ꯍꯦꯛ ꯇꯠꯇꯨꯅ ꯃꯔꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏ ꯑꯩ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯧꯗꯣꯡ ꯑꯃ ꯂꯩꯕꯅ ꯐꯩ ꯀꯥꯏ ꯍꯣ ꯐꯩꯌꯦ ꯎꯆꯤꯅꯁꯨ ꯃꯐꯥꯕ ꯀꯥꯟꯅꯅꯤ ꯅꯠꯇꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯗ ꯀꯥꯟꯅꯔꯤꯒꯦꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯦ ꯅꯨꯄꯤꯗ ꯍꯪꯂꯨꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯨ ꯅꯪꯕꯨ ꯃꯤꯔꯣ ꯏꯀꯥꯏꯕ ꯈꯔ ꯈꯛ ꯑꯃꯨꯛꯀꯁꯨ ꯑꯩꯁꯤ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯈꯪꯅꯤ ꯂꯔꯦꯟ ꯇꯣꯝꯕꯤꯗ ꯂꯣꯏ ꯍꯥꯏꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯃꯪꯒꯣꯜꯗ ꯐꯠ ꯊꯥꯡꯒꯠꯂꯤ ꯃꯇꯧꯗꯨꯗ ꯂꯩꯃꯍꯜꯅ ꯃꯌꯥ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯗꯨꯅ ꯍꯩ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯧꯁꯦ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯈꯪꯉꯕꯣ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯏꯆꯥ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯇꯣꯔꯤꯕ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯊꯥꯗꯣꯛ ꯑꯩꯒꯤ ꯈꯨꯠ ꯊꯥꯗꯣꯛ ꯄꯥꯏꯕꯤꯅꯣ ꯑꯝꯇ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯆꯪꯅꯤ ꯍꯥꯏꯗꯣꯛꯀꯅꯤꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯃꯁꯤ ꯆꯥꯅꯕꯒꯤ ꯀꯩꯅꯣꯝ ꯇꯧꯏ ꯅꯪ ꯑꯩꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯣꯡꯒ꯭ꯔꯥꯁꯤ ꯁꯦꯝꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯇꯅ ꯆꯤꯡꯊꯩ ꯍꯥꯏ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯌꯥꯟꯒꯅꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯊꯣꯡꯒ꯭ꯔꯥꯁꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯪ
ꯁꯦꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯦꯝꯗ꯭ꯔꯕ ꯅꯪ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯔꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯅ ꯅꯠꯇꯤ ꯀꯔꯤ ꯂꯩꯗꯨꯅ ꯅꯪꯅꯦꯕꯨ ꯇꯥꯟꯊꯣꯛꯇꯣꯏꯕ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯇꯨꯅꯤ ꯌꯥꯔꯤ ꯏꯇꯨꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯔꯤ ꯃꯃꯥꯏꯁꯤ ꯏꯀꯥꯏꯗꯦ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯂꯥꯎ ꯍꯥꯏꯔꯤꯕꯁꯤ ngasi numita thongra semdabatan yaroyeba haiduni hekta nampuda singi manemna dumna tarokpaduda thembungna lawi honupi aigi layen tombi namane bu singi ai muta kanbiyo launu haiba laktribra nang hairaga pukri tamna namdan singli amuk hai silai bu wase pai aduga pukri da kum tek lemwa amase lauthu aduga si hapsil masi letra lengi hemase ai gai si kanada masi sap adum lepi puraga naya nupa amadabu purage sum haibasibu kai ai si nupa ni nupa khangraboi ma kariya nangbu nupa hai nupa ra ne nangwa yong inba apang zau hai yengning ge sajat semu nampuda semhali thembung adugumna thabak tawbadu bhakaya hainabadi oidi adubu tawdaba yadaba mohuk amada tawri leimahana hai nupa amu oiraga asuk yamna nupa thokdaba khangniba nupa e thokchiba khai nangbu lakna geb amuk hai chemun he thabak tawda mit na hanganu ko sajat semu phajana semgadabani somdana lairen tombina mapalda thoklaktuna manaw nupibu lakpra halakpra haina yengni madubu halakteda hawaijar mayomna nanduna ka leikraba kainu madubu somda chakpo yasilamle akoi nupaduna kadomda mu chakraba zano asi haiduna naget adu koyeng yengduna mapuraiba bu kawi onupa utaribo kadai da leige nangbo utaribo laiba udi khumlakti kadai da mu chakraba zano madubu haiduna sumang adomda kumthei yenglubada pukri da leiba manbadu da sangsili mapuraiba da pukri da kumda leirambadu da hai nangdi pukri da kaidoriba naraga amuk aibu sena nabro nupa nang si tok thabak yam tawi da ko saita imanu thongra semoi adugi kumini imana hairiba lei mahangna khumlai hoi imana haiba sima tawhanba kaigino ima sibu mangonda tawhali hai kainu ni hengangi duba sigi thot lawa thabak sima tawhanbu bu kaidauge ima aini ima khoida mangonda thabak haiganu pakhon amta siganoidana haiba natro herai bema nang na nganglibu wa adubu karino ima sawge tawiko ma sawjiti yummasigi mi oirabani imung asigi yummasigi thabai khang tawbani masu hedokna yaina yade haiba nati ma aina haidi matang matam haiba ma tawba yaba yadaba haiba ma lai haibani da ima gi bema karino nang na nganglise thongra si wa ma tekle ngek lekta sida kumthok kumsin tawribani tekliba sitasu sindu o haina thawdaba sibu kaya mu gyamna kairabage yamna kaibagi wa nati imana khangdaba wa khra lei kari khangji ha aina kari khangdrage haida hairage se masya sikumba thabak tawba haitabani haiba ha kariba adugini aina ima khoida mangoda pakhot kak sigano haina hairibado khara su pangba adudagi thabak somta tawba haitaba hayeng khaidi ima hairanu ko hai taning de ne taba yam wa khra ngangunya pangi hairage ta yaradro ha mabu angang masaro asuk charo ka pangi kaina tawsinari ni karigi pangba sabadada chak pukham sainya lairen tombi mamana asumna hairakpaduda sauningba ma phauna imana nganglibu wadu bu kaino ba magi mamangmaktada aduma ekta haiba imabu nakoktu karisu khanthadraba hey aina hairibu wa sibu lanbro ha sibu karida lange saram daidadi pukham aduga thabak tawramdaidana pange kaina kanana taning tawribu wan tumina leiramba thembungna hera ima aisi mini ko sadradi mi siroido mina sabdu dumaina kaidi yam yengsina gumsi is mi amani kana nangsu nasindu khumlak ibani ha ngasa idiki pukris da kumli basya atek wa si matang sidokpa bu hek loidri hey mithibo aduna bu karamaina mi oidawri ai mi oisi ai mi natradi hodong lairen tombina imagi wado khre hemandro pasya ai khoigi sida lairiba naya nupa amadabu adugumba khonda sisinaba hongnabro hai tabani kaino masana hayanbani nya nupa thokna layu haibani yengo tanaw nupigi nupa wanglendo kayam nupa thoiya
Masa mau paradana yum sida he lakpaga ingkhol tawramni sing khairamni kanage hen ten pumnamak tawram doiba khangli natra nangso Laren tombisu sauningbagi mayaina asumna mathang hairi Hon naya nupa thopu wanglen duna sida laibirarabro yum masida nupa amda laiba nate isili inawgi maraktasu nupa amda yawba nate Mana aikoigi sida laibiribase phai hana khandokte bai mana Ma amana sida laibagi aikoina lekai mangsida khara pangthokna leiba ngamlibani haibase khara khangbiyo ima wakhal taida ko aigi isa nupi asidi tai wakhal odokna takhre nupa gi misang kai siyamna sangeba nangna haisinadi nama aina ngangliba sakli mayamse loina aranbani sini holali yamna lali matungda adumna khak haibiganu se naya nupa sin tawriba thabakse hayeng nasaningol sing asigi nupa singna amat hek tawbirakadaba nate khanglaba makhoi miyamna tawnaba ngamdaba thabakni mahakna tawrisi Pasibu na draw, nupa thokpa hainarisi miyam. Ha, yawong in basi, nupa thokpa makhala mo oire ko. Hoi, mi khwai na pangtaw de hek taw na bangam bathabak na temasi. Ima khangdre ko. Ima niya, tumin na oine lay zawrake, maduda tay. Mi khwai na taw na bangam daba thabak asibu tawriba naya nupa sibu thagat ke haibagi wakhaldi ima ki nakok tu suk ilate. Ima ki haibu mangonda pakhon sinabu khonaba. Aduna di kanaro ima masumi yengo mana si leiba ngamloi thok hairo ai su yauna do mayum da puna sakhi doiba adu iri yum sida nupa kana le haudori nupa yaudana panmu yumbal ni haidana mini usit loi doriba ima di madu khangdeba haijai sini aidi mangoda pakhon siganu mabu sidai khoina ningthogumna thamsi masa nupi gya kon bagi wahai asi lei mahal tasengna mahakti makhuda mathabak de yei hari masiki sak yam chaba apangsi Aikoina sida ningthawdawna thamdoriba latlageni he laidawna suwa masimsi ngawdore masi nang ngawdore ko nang ho haijai sini aidi ai nahani buasigi mayokta ima khoini hek tawraba adom tupa mayumda chatul laikre khalu sida mahakna leibiribase aikoigi iraiba phabani haibadi imana khande ma muk phaba nupadi maitrabang aste ani suna phangloi ko o yare taningdre khit ai tane tumini he leizarage is Yong in manupabu ning thawdawna latnarabadi loirene mi loina yong inarakpa tare mai pi khangzalang sajre tawrisi waga ngangdu ba yaponte tawrisi loire adubudi mi ba pok hawdaba aina landoi nate sikhiba makhoi mapa aduna landori kari tawbagi mana nga ta sibi khoige pema nakoina thokpa tawzaro he imane ngasi heba numit asidagi ne nangi nupasne wa machet amate ngangzaroi Ima khange hausikadi yawng in mana lemle sima tawusu haizaroi urabasunya mai leiduna ima leithoksage thaidoksage thamsi mabunya ningthawdawna thamsi hadubu imagi bema imane wam tangdi haige ko apang mo ningthawna panba leibakti kangkhong saibani sabau lanbaw tana mai kai mari thanbani sikhin jawhai asumna hairamduna mahak yumlomda Mastil to the murum sonuna sangkre, Larian Tombina Haizai. Moina, I get to pass you, isolated Mamma Lake na Kaliba, Masi Isu, Yaning Deba. Ipureba, I see the Pudun Tambahibase, Amarobda, Miki Yenda, Yamna Passavanate. Mina, Ipureba Sida, the Pima in the Yo in the Lay Haina Hainariban. Pasibu, Caraban the Bio be the palm do not do. Atubu, do buy out the Baikoki among a Sigi Kalaga. Sidama, I put a lake hibani. Pasibu kayam kai. Aina mabu duna sana tawzariba makai sida mahakpo laisi haina hairiba makai mana yadoi. Mana yaba haibase imung asigi izat ngaklibani. Pasi karigi ima khoina khangdrisi. Aina haidi mabu nungaina thambisi sidi. Inawani phangle hekta pataibu ngosida pakhon sina bukhotnaba. Ima sina ahalni mana khra phagadra haina khalaga manoini hekta henjile. Pukrida lairiba magi nupabu yengduna. Taribo kakhalu gasaidagi singaduda nasadu tinglaga lei nasado soida naba tari nang naba yadi nang naba haibase aingonda yamna wadori kakhalose siloi sidi ai wasindri yare to nang namadu tawba hairaroi horen dumi tarani ba kakhalu ai tawge yaradrane yani haiba kakhalo themongdu tapna mathakta kakhatli layen tombina toy sole haiba tawrisi khoi masina mabu nada be tasinba hai su hairoi da mangonda pakhon sisi hairaga kari kana doino haibanita layen tombi ai idi kai ko ai yum chala sira khangti
ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯊꯃꯣꯏꯗ ꯈꯔ ꯄꯥꯈꯠꯅ ꯀꯔꯤꯒꯤ ꯅꯪ ꯌꯨꯝꯗ ꯆꯠꯇꯣꯏꯕ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩ ꯏꯀꯥꯏꯅꯦ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯤ ꯅꯣꯏꯒꯤ ꯆꯦꯡꯆꯥꯛ ꯌꯥꯝꯅ ꯇꯤꯡꯂ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯖꯧꯔꯒꯦꯗ ꯑꯁ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝꯅ ꯍꯥꯏꯅꯨ ꯑꯩꯅ ꯅꯪ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯅꯕꯨꯗꯤ ꯂꯨꯅ ꯇꯧꯕ ꯑꯗꯨꯗ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒꯤ ꯑꯩꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕꯗꯨꯗꯤ ꯃꯈꯣꯏꯅ ꯊꯥꯛꯄꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅꯅꯤ ꯅꯪ ꯊꯝꯃꯤꯁꯦ ꯁꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯩꯒꯨꯝꯕ ꯏꯃꯥꯅ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯕ ꯑꯩ ꯂꯥꯟ ꯇꯧꯒꯦꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯝꯇ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯒꯨꯜ ꯈꯪꯍꯟꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯃꯊꯪꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯣꯏ ꯕꯥ ꯑꯩꯅ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯁꯥꯈ꯭ꯔꯦ ꯌꯨꯝꯁꯦ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯗꯨꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯈꯣꯏꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯤꯅꯤ ꯍꯣꯏꯕ ꯆꯨꯝꯃꯦꯕ ꯅꯪ ꯅꯥꯏꯗ ꯆꯨꯝꯃꯦꯕ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯗꯤ ꯅꯪ ꯍꯥꯏꯒꯅꯣꯕ ꯑꯗꯨꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯈꯣꯏꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯤꯅꯤ ꯍꯣꯏꯕ ꯆꯨꯝꯃꯦꯕ ꯅꯪ ꯅꯥꯏꯗ ꯆꯨꯝꯃꯦꯕ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯗꯤ ꯅꯪ ꯍꯥꯏꯒꯅꯣꯕ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯦꯟꯅꯗꯧꯕ ꯌꯥꯝꯅꯁꯨ ꯋꯥꯠꯂꯤꯕꯅꯤ ꯁꯤ ꯅꯁꯥ ꯆꯣꯠꯂꯤꯕꯁꯦ ꯐꯗꯤꯁꯤꯅ ꯑꯝꯇ ꯇꯩꯊꯣꯛꯑꯁꯨ ꯁꯤ ꯍꯣꯡꯗꯣꯛꯑꯁꯣꯕ ꯁꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦꯕ ꯊꯣꯡꯒ꯭ꯔꯥꯁꯦ ꯑꯩ ꯁꯦꯝꯍꯧꯔꯒꯦ ꯑꯗꯣ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯂꯕꯅꯤꯀꯣ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯏ ꯆꯐꯨ ꯌꯥꯏꯁꯤꯜꯂꯝꯕꯅꯤꯅꯦ ꯈꯝꯗꯧꯅꯤ ꯊꯣꯡꯒ꯭ꯔꯥꯁꯤꯁꯨ ꯁꯦꯝꯒꯦ ꯇꯧꯕ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯨꯕꯨ ꯍꯣ ꯂꯥꯡꯂꯦꯟ ꯑꯁ ꯁꯤꯗꯒꯤ ꯂꯥꯎꯕꯗꯤ ꯇꯥꯔꯣꯏꯅꯤ ꯑꯃꯗꯨꯁꯨ ꯍꯜꯂꯛꯇꯦ ꯆꯥꯛꯈꯨꯝ ꯆꯪꯍꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯤꯗꯨ ꯍꯜꯂꯛꯏ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯉꯁꯥꯏꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯗꯨ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯌꯥꯗ ꯇꯧꯏꯅꯤ ꯁꯦ ꯊꯣꯡꯖꯔꯨꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯅꯨ ꯄꯨꯁꯤꯡꯈ꯭ꯔꯣ ꯑꯗꯨꯒ ꯏꯟꯁꯥꯡꯗꯨꯁꯨ ꯅꯪ ꯑꯗꯨꯝ ꯊꯣꯡ ꯃꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯏꯟꯁꯥꯡꯁꯨ ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯉꯝꯖꯔꯣꯏ ꯏꯆꯦꯅ ꯊꯣꯡꯉꯦ ꯍꯥꯏꯍꯧꯔꯤꯗꯨꯗꯤ ꯍꯣ ꯊꯣꯡꯖꯩꯌꯦ ꯆꯐꯨꯒ ꯌꯥꯏꯔꯝꯂꯕꯅꯤ ꯊꯣꯡꯒ꯭ꯔꯥꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯁꯦꯝꯍꯧꯒꯦ ꯇꯧꯕ ꯏꯟꯁꯥꯡꯗꯨ ꯅꯪ ꯊꯣꯡꯉꯨꯔꯣ ꯑꯩ ꯉꯝꯃꯣꯏ ꯋꯥꯔꯦꯡꯈꯩ ꯑꯃꯨꯛꯁꯨ ꯆꯠꯂꯨꯕ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯁꯥꯡ ꯊꯣꯡꯉꯨ ꯀꯥꯏꯅ ꯉꯝꯃꯣꯏ ꯅꯪ ꯀꯌꯥꯝ ꯋꯥꯔꯒꯦ ꯀꯌꯥꯝ ꯋꯥꯔꯒꯦꯕ ꯅꯪ ꯋꯥꯗ꯭ꯔꯗꯤ ꯁꯤꯗꯒꯤ ꯀꯗꯥꯏ ꯇꯥꯅꯅꯣ ꯑꯩꯅ ꯆꯠꯂꯨꯏꯁꯦ ꯃꯁꯤ ꯉꯥꯡꯁꯤꯟꯕꯁꯦ ꯃꯁꯤꯁꯦ ꯑꯗꯨꯝ ꯈꯨꯝꯃꯤ ꯅꯪ ꯐꯨꯔꯛꯀꯅꯤ ꯐꯨꯒꯦ ꯐꯨꯔꯣꯏ ꯇꯣ ꯑꯩꯗꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯑꯗꯨꯝ ꯈꯨꯝꯃꯦ ꯃꯁꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯤꯁꯦ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯂꯥꯡꯂꯦꯟꯗ ꯑꯣꯏꯅ ꯍꯥꯏꯌꯣ ꯏꯟꯁꯥꯡꯗꯣ ꯊꯣꯡꯕ ꯃꯥ ꯍꯩꯔꯣꯏꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤ ꯍꯩꯇꯕꯅꯣꯗ ꯅꯨꯄꯥ ꯀꯣꯏꯅꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯊꯣꯡꯍꯜꯂꯨ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯃꯈꯥ ꯁꯝꯊꯩꯗ ꯃꯥꯅ ꯇꯧꯕꯗ ꯍꯥꯎꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯗꯨꯇꯪ ꯊꯣꯡꯕꯗ ꯁꯤꯔꯗ꯭ꯔꯣ ꯁꯤꯔꯅꯤꯕ ꯑꯩ ꯉꯝꯃꯣꯏꯕ ꯁꯤꯔꯅꯤꯌꯦ ꯅꯪ ꯁꯤꯔꯅꯤꯕ ꯅꯪ 이마가 ꯍꯧꯖꯤꯛꯇ ꯂꯥꯎꯅꯈꯤꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂ ꯂꯩꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏ ꯇꯥꯏꯇꯁꯜꯂꯛꯀꯅꯤꯀꯣ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯤꯕ ꯍꯧꯖꯤꯛ ꯂꯥꯡꯂꯦꯟ ꯍꯥꯏꯔꯦ ꯏꯆꯦꯒ ꯏꯃꯥꯒꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯍꯟꯕ ꯇꯧꯍꯟꯕ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯊꯕꯛ ꯍꯩꯔꯅꯤ ꯑꯩꯅ ꯍꯦꯛ ꯋꯥ ꯈꯔ ꯉꯥꯡꯂꯨꯕꯗꯅ ꯑꯉꯥꯡꯒ ꯃꯔꯩ ꯌꯦꯠꯅꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯣꯏꯕ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯅꯊꯝꯃꯣꯏꯗꯣ ꯌꯥꯝ ꯄꯦꯟꯗ꯭ꯔ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯀꯥꯏꯗꯒꯤ ꯄꯦꯜꯂꯅꯤꯒꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯂꯥꯡꯂꯦꯟꯗꯔ ꯏꯃꯥꯗꯔ ꯑꯣꯏꯅ ꯊꯣꯡꯍꯜ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯅꯆꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦꯀꯣ ꯅꯈꯣꯏꯅ ꯐꯝꯖꯥ ꯆꯥꯎ ꯆꯠꯂꯣ ꯃꯗꯣ ꯆꯥꯛꯈꯨꯝꯗ ꯊꯝꯃꯨꯆꯣ ꯊꯣꯏꯕꯤ ꯃꯈꯨꯠꯇꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯃꯁꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯈꯤ ꯂꯥꯡꯂꯦꯟꯕꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯅꯗꯨꯕ ꯍꯣꯠꯅꯕ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯣꯏꯗꯁꯨ ꯁꯤꯌꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩ ꯁꯤꯕꯨ ꯂꯥꯏꯗꯧꯅ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥ ꯑꯄꯪ ꯈꯨꯟꯖꯥꯎꯁꯤꯗꯁꯨ ꯑꯝꯇ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯉꯥꯡꯉꯛꯇꯣꯏꯕ ꯑꯩ ꯌꯨꯝꯁꯤꯗꯒ ꯁꯨꯛꯂꯩ ꯂꯩꯖꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯉꯁꯤꯅꯤꯀꯣ ꯀꯣꯛ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯆꯦꯟꯊꯣꯛꯈꯤꯁꯅꯤ ꯃꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯐꯒꯗꯕꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯍꯥꯛ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯑꯇꯦꯛꯄ ꯊꯧꯒ꯭ꯔꯥꯗꯣ ꯁꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯖꯩ ꯏꯃꯨꯡꯁꯤꯗ ꯑꯩ ꯅꯠꯇꯅ ꯍꯟꯅ ꯇꯨꯟ ꯌꯦꯡꯕꯤꯅꯕ ꯃꯤꯝꯗꯤ ꯂꯩꯇꯕꯅꯦꯕ ꯐꯧ ꯁꯨꯔꯦ ꯑꯩꯅ ꯆꯦꯡ ꯈꯞꯂꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯁꯨ ꯑꯩꯈꯣꯏꯅꯦ ꯑꯩꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯍꯧꯅꯤꯁꯦ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤꯁꯤꯗꯒꯤ ꯍꯧꯔꯒ ꯏꯅꯥꯎ ꯑꯅꯤꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯆꯞ ꯇꯥꯗꯕ ꯉꯥꯡꯗꯨꯅ ꯊꯕꯛꯇꯨ ꯇꯧꯏ ꯂꯩꯃꯍꯜꯁꯨ ꯃꯈꯣꯏꯗ ꯋꯥꯒꯝꯇ ꯉꯥꯡꯖꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯗꯨꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯋꯥꯔꯤꯗꯨꯝ ꯁꯥꯗꯨ ꯂꯩꯊꯣꯛꯏ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ ꯍꯣ ꯂꯩꯃꯍꯜ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯌꯥꯝꯅ ꯄꯪꯉꯤꯕꯣ ꯑꯁꯤꯗꯤ ꯄꯪꯃꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯄꯪꯃꯜꯂꯦ ꯑꯁꯤꯗꯤ ꯍꯣ ꯑꯄꯪ ꯈꯨꯟꯖꯥꯎꯅꯤ
apang chumchat haibado isa nupigi mamangda mau pangi khotli kaina hairuba yaponte aingona nganglak toriba haujiksu khanaramgani aina sida laise aina haigi nangbu ngarangdo ibungo thebung asina thongal da leiramba usa ama pik keklaga tarak bazat taraklibu usa do pairiba u mathak adudane mana to langkhatpa usa dusu ado tarakpa magi matawdo aina ngak yengli hairaga karino mana tawrisi khangdani khanglage dana manakta sangsilaga ibungo karino ne he nangna usa duda mathakta panglang da langkhatlibadubo sabe yaba mahai panba sunate karigi noina hangure aduda mana kari kumlage da usa tiega tare ido amuk hanagi mafamduda na phange tawbane ne aidine nokning bana naha nongma mairen khayo na piraga hina kha maningda langna yalaga leirambado adu su amuk khangdeda magi matau sidinya ontokna pangbali ningol mawa apang haibado ma tare ho tare ningol mawa apang haido ma tare haujikti ai makoida wa ta nganglaroi ai makoida wa ngangba yadre isa nupi sinawu mahele aina haibdi ibelai mani yum masdi leibase phai aina kaisu haide hayeng sidi phawba leise sano isa piba yawba nate nupa yawdana panba yumbalni haidana mina yamna su sitrabra mama leirabadi kharama phare haidana khanjaribani adudi nate man he tawthorokpa thabaksinga sinane ona tainaba apangba mina tawgada mawongda ngakte he tawthorokpa man he tawthorokpa se mitsi yamna naba aina ne maduda wa khra hairuni masilasi hekta khumlak tawriba aine makoidaga wa haibaki haida hairaga kari hairakani da ma amana sida yawong indru leiribasiya ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥꯕꯨꯅꯦ ꯌꯨꯝꯁꯤꯗ ꯅꯤꯡꯊꯧꯒꯨꯝꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯍꯥ ꯅꯤꯡꯊꯧꯒꯨꯝꯅ ꯊꯝꯕ ꯂꯣꯏꯔꯦꯍꯦ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯒ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯈꯪꯗꯦ ꯋꯥꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯃꯧ ꯌꯥꯅꯗꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯃꯛꯅꯤꯕ ꯍꯥꯏꯕ ꯌꯥꯏꯌꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯏꯕꯨꯡꯉꯣ ꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯈꯥꯏꯌꯣꯅ ꯍꯥꯏꯔꯨꯅꯤ ꯑꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤꯗ ꯏꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯈꯤꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪꯁꯨ ꯈꯪꯂꯤꯅꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯕ ꯌꯥꯗꯦ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯦꯛꯇ ꯉꯥꯡꯂꯛꯇꯧꯔꯤꯕꯅꯤꯀꯣ ꯂꯩꯃꯍꯜ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯅꯃꯛꯀꯤ ꯉꯥꯎꯔꯦꯗ ꯃꯁꯤ ꯍꯥꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯇꯥꯟꯅꯔꯒ ꯂꯥꯌꯦꯡꯊꯣꯛꯄꯅ ꯁꯨꯝꯅꯤꯀꯣ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯗ꯭ꯔꯥ ꯈꯪꯗꯦ ꯂꯩꯅꯥ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯕꯨ ꯍꯩꯖꯧ ꯍꯩꯕ ꯇꯥꯔꯕꯗꯤ ꯂꯥꯌꯦꯡꯍꯧꯕꯅ ꯐꯅꯤꯀꯣ ꯂꯨꯗꯧꯔꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯂꯣꯏꯕ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯃꯔꯥꯏꯅ ꯂꯩꯖꯁꯅꯤ ꯍꯣꯏꯁꯦ ꯆꯥꯛꯇꯤ ꯆꯥꯔꯕ ꯅꯪꯕꯣ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯂꯥꯎꯅꯕ ꯌꯥꯕ ꯂꯥꯎꯅꯔꯝꯂꯒ ꯁꯣꯝꯗ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏꯗ ꯈꯔ ꯆꯥꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯆꯥꯔꯣꯏꯗ ꯑꯩ ꯆꯥꯅꯤꯡꯗꯦ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯈꯔ ꯆꯥꯈꯤꯁꯤ ꯀꯩꯅꯣ ꯆꯥꯔꯣꯏꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯛꯄꯅꯤ ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛꯎꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯏꯕꯦꯂꯩꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯈꯔ ꯆꯥꯈꯤꯁꯤꯗ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯈꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯑꯗꯨꯝ ꯆꯥꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯌꯨꯝꯗꯒ ꯃꯍꯥꯛ ꯂꯩꯅꯤꯡꯕ ꯖꯥꯠ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯃꯤꯠꯇꯨꯅ ꯍꯦꯛ ꯎꯔꯛꯏ ꯊꯦꯝꯕꯨꯡ ꯃꯅꯤꯡꯒꯤ ꯎꯔꯨꯝ ꯂꯥꯡꯕꯗꯨꯗ ꯁꯟꯊꯤ ꯆꯩ ꯈꯔ ꯄꯨꯁꯤꯟꯗꯨꯅ ꯄꯦꯛ ꯄꯦꯛ ꯊꯦꯛꯇꯨꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨ ꯎꯕꯗ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯍꯥꯏꯖꯩ ꯃꯊꯟꯇ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯑꯁꯤ ꯇꯧꯔꯤꯕꯁꯦ ꯑꯁ ꯀꯔꯝꯅꯣ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯃꯩꯁꯝ ꯑꯣꯏꯅꯕ ꯊꯝꯕ ꯁꯟꯊꯤ ꯆꯩ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯧꯅ ꯊꯦꯛꯂꯒ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯗꯧꯔꯤꯗ ꯃꯁꯦ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯑꯩ ꯋꯥꯁꯤ ꯉꯥꯡꯂꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯋꯥ ꯉꯥꯡꯂꯣꯏꯗꯧꯔꯤꯅꯣꯕ ꯁꯨꯝ ꯇꯧꯏꯅꯦ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯆꯤꯟ ꯂꯩꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦꯗ ꯃꯁꯤ ꯉꯥꯡꯕꯗꯤ ꯉꯥꯡꯂꯒꯦꯀꯣ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯃꯃꯤꯠꯇꯨꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯟꯊꯤ ꯆꯩꯗꯨꯕꯨ ꯂꯣꯏꯅ ꯊꯦꯛꯂꯒ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯩꯆꯝ ꯑꯣꯏꯅꯕꯅꯦꯕꯗꯣ ꯃꯩ ꯊꯥꯕ ꯌꯥꯔꯔꯣꯏꯅꯦ ꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯗꯨꯗ ꯍꯦꯟꯅ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛꯀ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯕꯨ ꯍꯧꯅꯔꯤꯕꯔꯣ ꯁꯟꯊꯤ ꯆꯩꯗꯣ ꯋꯥꯔꯦꯈꯩ ꯆꯥꯛ ꯊꯣꯡꯕꯗ ꯃꯩ ꯊꯥꯅꯕ ꯍꯥꯏꯗꯅ
ꯃꯈꯨꯠ ꯁꯥꯒꯁꯦ ꯃꯣꯠꯈꯩ ꯁꯥꯔꯤꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯊꯨꯗꯦꯛꯂꯒ ꯃꯥꯡꯍꯟꯅꯕ ꯅꯠꯇꯤꯌꯦ ꯊꯦꯝꯕꯨꯡꯅ ꯃꯃꯥꯏ ꯁꯠ ꯍꯥꯏꯒꯠꯂꯛꯇꯨꯅ ꯅꯊꯧ ꯇꯧ ꯌꯥꯗ꯭ꯔꯣ ꯋꯥ ꯉꯥꯡꯅꯔꯣꯏꯁꯦ ꯍꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯇꯥꯛꯊꯣꯛꯎꯔꯣ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯩ ꯑꯄꯪ ꯈꯨꯟꯖꯥꯎ ꯅꯪꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯤꯍꯦ ꯅꯪ ꯑꯄꯪ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯦꯟ ꯇꯨꯝꯕꯤ ꯇꯥꯛꯊꯣꯛꯆꯅꯤ ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯀꯩꯅꯣꯝ ꯇꯧꯏ ꯏꯆꯥꯅꯨꯄꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯍꯦꯃꯟꯇꯅ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯑꯕ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯕ ꯍꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯑꯣ ꯅꯆꯥꯅꯨꯄꯤꯅ ꯁꯤꯡ ꯈꯔ ꯊꯦꯛꯂꯒ ꯄꯨꯔꯛꯑꯣꯏ ꯑꯗꯨꯒꯤ ꯊꯦꯛꯏꯅꯤ ꯍꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯏ ꯍꯥꯏꯔꯤꯕꯁꯤ ꯈꯨꯉꯛ ꯑꯃꯅꯤ ꯃꯌꯥꯅꯨꯄꯥꯒꯤ ꯑꯗꯨ ꯌꯧꯅ ꯄꯪꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯂꯤꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯁꯤꯡ ꯊꯦꯛꯂꯒ ꯄꯨꯔꯛꯎ ꯍꯥꯏꯔꯒꯕꯨ ꯁꯨꯃꯥꯏꯅ ꯊꯦꯛꯅꯕ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯊꯦꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯊꯦꯛꯇꯣꯔꯤꯒꯦ ꯍꯩ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯁꯟꯊꯤ ꯆꯩꯁꯦ ꯑꯗꯨꯝ ꯄꯨꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯊꯦꯛꯅꯤꯡꯉꯥꯏꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯍꯥ ꯍꯩ ꯑꯄꯪ ꯃꯥꯅ ꯊꯦꯛꯂꯒ ꯄꯨꯔꯛꯑꯣꯅ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯊꯦꯛꯏ ꯃꯥꯅ ꯊꯦꯛꯀꯅꯨ ꯍꯥꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯊꯦꯛꯇꯨꯅ ꯄꯨꯁꯤꯜꯂꯝꯒꯅꯤꯅ ꯁꯤ ꯊꯑꯣꯏꯅ ꯊꯦꯛꯏꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯟꯗꯦ ꯋꯥꯔꯤꯅꯤꯅꯦ ꯂꯣꯏꯔꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯪꯃꯜꯂꯤ ꯌꯥꯝꯅ ꯄꯪꯃꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯃꯨꯛ ꯄꯪꯕꯁꯤꯕ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯀꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯁꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒ ꯌꯥꯕꯁꯤꯗ ꯊꯑꯣꯏꯒꯤ ꯑꯃꯨꯛ ꯃꯀꯨꯞ ꯇꯥꯈꯩ ꯊꯦꯛꯑꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯋꯥ ꯌꯥꯝ ꯉꯥꯡꯗꯦ ꯏꯃꯥꯅ ꯉꯥꯡꯂꯣꯏꯒꯦ ꯍꯥꯏꯅ ꯆꯤꯜꯂꯩ ꯑꯁꯤ ꯐꯥꯖꯤꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡꯗ ꯇꯧꯕ ꯑꯁꯤꯗ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯏꯃꯥꯅ ꯉꯥꯡꯅꯤꯡꯉꯤ ꯁꯦ ꯉꯥꯡꯂꯒ ꯆꯥꯎ ꯍꯥꯏꯗꯅ ꯈꯨꯕꯥꯛ ꯃꯌꯤ ꯑꯁꯤꯗꯅꯦ ꯇꯝꯈ꯭ꯔꯕ ꯈꯪꯂꯕ꯭ꯔꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯗꯤ ꯅꯪ ꯂꯔꯦꯟ ꯇꯨꯝꯕꯤꯗ ꯍꯩꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯇꯁꯦꯡꯅ ꯂꯩꯃꯍꯜ ꯃꯌꯥꯅꯨꯄꯥꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯇꯨꯅ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯕꯅꯤ ꯇꯥꯟꯖꯥꯗꯨ ꯂꯩꯔꯦꯟ ꯇꯣꯝꯕꯤꯁꯨ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯑꯗꯨꯛ ꯀꯨꯏꯔꯤꯕꯗꯨꯕꯣ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯇꯧꯗꯕꯅ ꯇꯧꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯈꯔ ꯅꯈꯣꯡ ꯌꯥꯡꯅ ꯇꯧꯕ ꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏ ꯇꯨ ꯅꯣꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯑꯄꯪ ꯈꯨꯟꯖꯥꯎ ꯑꯄꯪ ꯆꯨꯞꯆꯠ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯁꯤꯕꯨ ꯇꯥꯔꯗꯨꯅ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯃꯨꯛ ꯏꯃꯥꯅ ꯈꯠꯅꯕ ꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯠꯅꯅꯕ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯉꯁꯥꯏꯗ ꯑꯗꯨꯝ ꯐꯖꯅ ꯋꯥ ꯍꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯏꯅꯦ ꯏꯃꯥꯅꯦ ꯅꯈꯣꯏꯗ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯂꯔꯣꯏꯒꯦ ꯍꯥꯏꯅ ꯏꯆꯤ ꯂꯩꯔꯛꯏꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯀꯣ ꯂꯩꯖꯔꯕ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ ꯏꯃꯥꯅ ꯃꯉꯣꯟꯗꯕꯨ ꯉꯥꯡꯉꯤꯁꯦ ꯂꯩꯃꯍꯜꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯁꯤ ꯌꯦꯡꯉꯨ ꯎꯔꯕ ꯁꯟꯊꯤ ꯆꯩ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯇꯦꯛ ꯊꯦꯛꯂꯒ ꯊꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯕꯨ ꯀꯅꯥ ꯃꯤꯅ ꯉꯥꯡꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯂꯩꯔꯦꯟ ꯇꯣꯝꯕꯤꯁꯨ ꯃꯗꯨ ꯎꯔꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯂꯩꯖꯕꯁꯤꯕꯨ ꯅꯪꯅ ꯊꯑꯣꯏꯅ ꯊꯨꯗꯦꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯊꯦꯝꯕꯨꯡꯅ ꯈꯨꯝꯃꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯡ ꯈꯔ ꯊꯦꯛꯂꯣꯅ ꯍꯥꯏꯗꯥꯏ ꯑꯗꯨꯒꯤ ꯊꯦꯛꯏꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯣꯞ ꯊꯥꯖꯤꯟꯖꯗꯨꯅ ꯍꯥꯏ ꯂꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯡ ꯊꯦꯛꯎ ꯍꯥꯏꯕꯕꯨ ꯑꯁꯤꯒꯤ ꯈꯨꯊꯦꯛꯁꯤꯔꯣꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯏꯟꯁꯥꯡꯁꯦ ꯃꯨꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯁꯤꯡꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯊꯦꯛꯂꯒ ꯄꯨꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦꯕ ꯁꯟꯊꯤ ꯆꯩꯁꯤ ꯊꯦꯛꯎ ꯍꯥꯏꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯦꯗꯅ ꯊꯦꯝꯕꯨꯡꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯑꯩ ꯈꯪꯕ꯭ꯔꯣꯗꯨꯕ ꯑꯩꯗꯤ ꯅꯪꯅ ꯁꯤꯡ ꯊꯦꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯈꯨꯠꯀ ꯅꯥꯈꯩ ꯊꯑꯣꯏꯅ ꯊꯦꯛꯏꯅꯤ ꯑꯩ ꯑꯣꯏꯅ ꯁꯤꯡ ꯊꯤꯅꯤꯡꯉꯛꯑꯦꯀꯣ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯉꯤꯁꯦ ꯅꯪ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯄꯪꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯔꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯥꯏꯇꯥꯕ ꯍꯥꯏꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯀꯩꯅꯣ ꯂꯣꯏꯔꯦꯕ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯅꯤ ꯅꯪꯁꯨ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯀꯅꯥꯅ ꯉꯥꯡꯅꯤꯡꯂꯣꯏꯗꯣꯏꯅꯣꯕ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯒꯠ ꯌꯥꯔꯦ ꯏꯃꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯌꯥꯔꯦ ꯑꯩꯅꯦ ꯅꯉꯣꯟꯗ ꯄꯥꯈꯣꯟ ꯑꯃꯠꯇ ꯉꯁꯤꯗꯒꯤ ꯁꯤꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯑꯣꯏꯔꯣꯏꯌꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯆꯥꯛ ꯄꯨꯈꯝ ꯇꯤꯡꯅꯕꯅꯦꯕ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯨꯡ ꯃꯇꯧ ꯑꯃꯗ ꯃꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯆꯥꯛꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯅꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯦ ꯂꯩꯃꯍꯜꯅ
ꯃꯌꯥ ꯅꯨꯄꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯆꯥꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯐꯧ ꯆꯦꯡ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄꯤ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯅ ꯁꯨꯃꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯄꯥꯗꯨꯅ ꯆꯥꯈꯠꯂꯛꯂꯕꯗꯤ ꯆꯍꯤ ꯑꯃ ꯆꯥꯒꯗꯕ ꯐꯧꯁꯦ ꯆꯍꯤ ꯇꯪꯈꯥꯏꯗ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯍꯥꯛ ꯍꯦꯟꯅ ꯑꯗꯨꯝ ꯃꯊꯥ ꯁꯥꯏ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯆꯥꯛꯇꯣ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯑꯣꯛꯇ꯭ꯔꯁꯨ ꯆꯥꯛ ꯑꯁꯦꯡꯕ ꯆꯐꯨꯗ ꯂꯩꯍꯧꯔꯤ ꯂꯩꯃꯍꯜꯅ ꯍꯩ ꯃꯤꯅꯕꯨ ꯆꯥꯛ ꯀꯌꯥꯝ ꯆꯥꯅꯒꯦ ꯁꯤꯗꯅꯕꯗꯨ ꯈꯔ ꯄꯪꯆꯥ ꯆꯥꯔꯒ ꯂꯣꯏꯔꯦ ꯆꯥꯛ ꯌꯥꯝ ꯆꯥꯔ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯆꯥꯛ ꯌꯥꯝꯅ ꯆꯥꯎ ꯃꯤꯁꯦ ꯄꯪꯕꯅꯤ 이마 야리바 헥다 왕앙럭바 투미는 좀 싸봐야죠 응? ꯉꯥꯡꯉꯣꯏꯕ ꯑꯩ ꯁꯨꯛꯉꯥꯡꯉꯤ ꯉꯥꯡꯉꯣꯏꯕ ꯉꯥꯡꯉꯔꯣꯏꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯄꯨꯈꯝꯗ ꯌꯥꯎꯔꯝꯕ ꯆꯥꯛꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯍꯦꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯂꯩꯔꯦꯟꯇꯣꯝꯕꯤ ꯑꯩ ꯆꯥꯛ ꯑꯣꯛꯇꯦ ꯆꯥꯛ ꯍꯥꯞꯄꯣ ꯆꯥꯛ ꯑꯣꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯍꯥꯞꯄꯛꯀꯦ ꯂꯩꯃꯍꯜꯅ ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯨꯛ ꯌꯥꯝꯕ ꯆꯥꯛꯇꯨ ꯆꯥꯅꯃꯛꯀꯤ ꯂꯣꯏꯅ ꯍꯦꯛ ꯆꯥꯕ ꯂꯣꯏꯈꯤꯗ ꯃꯊꯤꯕꯣꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯁꯦ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦꯅꯦ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯆꯐꯨꯗ ꯌꯥꯎꯔꯝꯕ ꯆꯥꯛ ꯃꯈꯩꯗꯨ ꯂꯣꯏꯅ ꯍꯦꯛ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯈꯝꯗ ꯍꯥꯞꯇꯣꯛꯏ ꯆꯥꯔꯣ ꯆꯥꯔꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦꯀꯣ ꯍꯣꯏ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯗꯤ ꯑꯣꯅꯤ ꯃꯥꯅꯒ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯃꯊꯦꯜꯒ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯎꯅ ꯆꯥꯊꯈ꯭ꯔꯦ ꯃꯕꯨꯛꯀꯥꯗꯣ ꯇꯣꯡꯊꯣꯛꯄꯅꯁꯨ ꯌꯦꯡꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯆꯥꯛꯇꯨ ꯇꯞꯇꯩ ꯆꯥꯔꯗꯨꯅ ꯃꯁꯥꯗꯨ ꯋꯥꯔꯦ ꯍꯧꯒꯠꯂꯤ ꯃꯄꯥꯜꯗ ꯊꯣꯛꯏ ꯍꯥꯏꯖꯩ ꯃꯊꯟꯇ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯕ ꯆꯥꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯆꯥꯔꯕꯅꯤꯅ ꯋꯥꯔꯦ ꯀꯥꯟꯅꯗꯦ ꯊꯣꯡꯒꯥꯜꯒꯤ ꯎ ꯃꯈꯣꯡꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯂꯒ ꯑꯁꯤꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯏ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯃꯅꯝ ꯑꯗꯨꯅ ꯎꯗꯨꯗ ꯉꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯄꯣꯊꯥꯏ ꯇꯥꯟꯖꯥꯗꯨꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯎꯈꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯎꯔꯦ ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯎꯈꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛ ꯊꯥꯡꯁꯦ ꯑꯁꯣꯝꯗ ꯊꯧꯖꯤꯜꯂꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯊꯥꯕꯂꯩꯅ ꯑꯩ ꯍꯦꯛꯇ ꯀꯨꯝꯊꯔꯒ ꯍꯪꯂꯒꯦ ꯍꯥꯏꯗꯨꯅ ꯁꯠ ꯀꯨꯝꯊꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯪꯏ 이봉아 ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯊꯦꯝꯕꯨꯡ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯔꯤ ꯍꯪꯕ ꯀꯔꯤ ꯍꯥꯏꯕ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯦ ꯐꯧ ꯈꯔ ꯋꯥꯟꯒꯦ ꯍꯥꯏꯅ ꯁꯨꯝ ꯊꯤꯔꯛꯄ ꯏꯕꯨꯡꯉꯣꯈꯣꯏꯒꯤ ꯐꯧ ꯇꯥꯏꯕ ꯌꯥꯕꯒ ꯂꯩꯕ꯭ꯔꯥ ꯈꯔ ꯈꯖꯤꯛꯇ ꯋꯥꯟꯖꯒꯦ ꯃꯤꯌꯥꯝꯅ ꯄꯤꯅꯕ ꯃꯃꯜꯗꯣ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯄꯤꯖꯒꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯊꯦꯝꯕꯨꯡꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯍꯩꯁ ꯑꯩꯈꯣꯏ ꯂꯩꯔꯦꯟꯇꯣꯝꯕꯤ ꯍꯣꯏꯒꯤ ꯀꯩꯗ ꯐꯧ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯄꯨꯛꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯦꯛꯇ ꯇꯥꯏꯊꯣꯛꯑꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ ꯌꯥꯅꯤ ꯌꯥꯅꯤ ꯇꯥꯏꯖꯒꯦ ꯌꯨꯝꯁꯤꯗꯅꯤ ꯍꯦꯛꯇ ꯆꯪꯁꯦ ꯊꯥꯕꯂꯩꯅ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯦ ꯇꯣꯟꯊꯣꯛꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯃꯤꯟꯅꯩ ꯊꯥꯕꯂꯩꯅ ꯀꯩꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯗꯨꯅ ꯊꯥꯕꯂꯩꯅ ꯄꯦꯛꯊꯣꯔꯛꯄ ꯐꯧ ꯊꯨꯝꯃꯨꯛ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯕꯣꯔꯥꯗ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯩꯃꯍꯜꯅ ꯇꯥꯔꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏ 이봉아 ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯀꯩꯗꯒꯤ ꯐꯧ ꯀꯣꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯐꯧ ꯈꯔ ꯇꯥꯏꯊꯣꯛꯏꯅꯤꯕ ꯀꯔꯤꯒꯤ ꯅꯪꯗꯤ ꯐꯧ ꯇꯥꯏꯊꯣꯛꯏꯕ ꯅꯆꯥꯅꯨꯄꯤꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯡꯕ ꯄꯤꯖꯕꯒꯤ ꯄꯨꯛꯁꯨ ꯄꯣꯛꯈꯥꯏꯈꯩ ꯆꯥꯔꯦ ꯄꯨꯛ ꯄꯤꯛ ꯊꯜꯂꯁꯤꯕꯨ ꯐꯧ ꯇꯥꯏꯊꯣꯛꯀꯦꯅ ꯇꯥꯏꯊꯣꯛꯏꯅꯤ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯗꯣ ꯅꯪ ꯃꯇꯣꯏꯅꯔꯦ ꯏꯕꯦꯝꯃ ꯑꯝꯇ ꯂꯦꯞꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯇꯥꯏꯔꯣꯏ ꯊꯥꯕꯂꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯕꯦꯝꯃ ꯂꯩꯔꯦꯟꯇꯣꯝꯕꯤ ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ ꯂꯩꯔꯦꯟꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯂꯦ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯔꯦ ꯂꯩꯃꯍꯜꯅ ꯋꯥ ꯍꯥꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯦꯟꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯧ ꯇꯥꯏꯌꯣ ꯍꯥꯏꯒꯦ ꯂꯩꯃꯍꯜꯅ ꯅꯨꯄꯤꯗꯨꯗ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯐꯧ ꯇꯥꯏꯔꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕꯅꯤ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯦꯛꯇ ꯊꯦꯝꯕꯨꯡꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯉꯥꯡꯂꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯕꯨꯛ ꯊꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯑꯄꯪ ꯈꯨꯟꯖꯥꯎ ꯑꯄꯪ ꯆꯨꯞꯆꯠ ꯑꯄꯪꯖꯥꯎ ꯑꯄꯪ ꯍꯥꯏꯁꯤ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯔꯨꯔꯒ ꯊꯦꯝꯕꯨꯡ ꯋꯥꯈꯜ ꯇꯥꯔꯛꯏ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯈꯤ ꯑꯗꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯪꯉꯤ
ꯃꯥ ꯑꯃꯁꯤꯗ ꯂꯩꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯈꯔꯇ ꯑꯣꯏꯔꯁꯨ ꯀꯤꯅꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯟꯖꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯕꯁꯤꯁꯨ ꯐꯠꯇꯕ ꯑꯃ ꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯊꯦꯟꯕꯨꯡ ꯑꯄꯪꯕ ꯋꯥꯈꯜꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯔꯝꯃꯤ꯫